अहानबदा मरुइबा पाव 𝐋𝐢𝐯𝐞𝐰𝐬 नेशन असगी मपा ओरिबा महात्मा गांधी की मिंग लौथोकनबा अमदी अनौब चटना कांगलोन अमा ओइनबा लोक सभादा अनौब बिल पास तौखिबबु MP बिमोलना नुंगनांगबा फोंदोरकली अमदी पालेलगा नकना लैरिबा कुकीगी खुल ओइरिबा मोलनोइदा मोटार बॉम्ब पोखाइबदा अंगांग अहुम असोक अपन नंग्रे मैम खुरुमजरी नॉर्थ विंडो टीवी ने संदोकचबा नुमिदांगी मणिपुरी पाउ मिटेंग ताबिरिबसिंगो सुरबला माइदेंबमना तराम नोकचरी हौजे मैम पाउ मुचा खाइना पिजरी 𝐋𝐢𝐯𝐴 नेशन असगी मपा ओरिबा महात्मा गांधी की मिंग लौथोकनबा अमदी अनौब चटना कांगलोन अमा ओइनबा लोक सभादा अनौब बिल पास तौखिबबु MP बिमोलना नुंगनांगो फोंदोरकली MP बिमोलना 𝐋𝐢𝐯𝐴 की महुत सिनबा अनौब बिल पास तौखिबगी मतंगदा पेनबा फोंदोकपा वाफम कया यावबा पोस्ट अमा शेयर तौरदुना महाकी पोस्ट अमदा सुमना हाई पॉलिटिकल पार्टी सिंग खेनबा यावदना अमता ओइना यानादुना पास तौखिबा चटनाहनखिबा 𝐋𝐢𝐯𝐴 असि मियामगी हक अमा ओइना थबक तौनबा सेंदाल लंबी ओइनबा लैकाई लैकाई लैबा मीना करंबा थबक तौगदगे पाइखतगदगे लेप्तुना थबक सुनबा चटना कांगलोन अमा ओइरिबा 𝐋𝐢𝐯𝐴 बु मुथत्तुना दिल्ली दगी करी थबक तौगनी अमदी मियामना करी थबक तौहनी तौहनलोय लेपदा नतना हाना यूनियन गवर्नमेंट फाइनेंस तौरमदु स्टेट का शेयर तौबा लो अमा हाथु हाथु पुथोक्तुना नमदना सेमकिबा सिदा लैबाक असिगी मियामना हकचिन्ना लौदुना मिकअप थोकपा मथौ ताई हाइना महाकना फोंदोकली पालेलगा नकना लैबा कुकीगी खुल ओइरिबा मोलनोइदा मोटार बॉम्ब पोखाइबदा अंगांग अहुम असोक अपन नंख्रे हाइदिबा थौदोक अदु ngasi नुमितुंगबा मतुंग पुंग अमा हेनबदा थोखिबनी थौदोक थोफमदगी फंगबा थाजबा याबा पाव अमगी लिखुना हाई मोटार बॉम्ब अदु अंगांग सिंग अदुना पाइदुना सानबनी हाइरि सोकलबा अंगांग सिंग अदु मनाक नकपदा लैबा 26 असम राइफल सेक्टर की हेडक्वार्टर दा आर्मी डॉक्टर ना मेडिकल ट्रीटमेंट पी की हाइरि अमसुंग अंगांग सिंग अदु खुदोंग थिनिंगाई ओइद्रे हाइरि वखलोन मानबा अपुनबा वामा कंगलई पाकना मैतेलोनबु इंडिया की क्लासिकल लैंग्वेज चन्नबगिदमक थबक येंगसननबा कमिटी अमा सेमलकबगिदमक PR लेंगा पुथगतपा फोंदोरकली वामा की सेक्रेटरी पब्लिसिटी लमदंबा सलामना कुदेक पिदुन थदोरकपा चेरोलबदा वामाना मतम सांगना लमदमसिगी अमता ngairaba लोल मितै लोल असिबु इंडिया की क्लासिकल की थाकता चन्ननबा होनदुना कमिटी अमा सेमदुना थबक येंगसननबा हौखिबा तारीख 33 December थासिदा ऑर्डर अमा थोलकिबनी गवर्नर मसामकना कमिटी अदुगी चेयरमैन ओइदुना ऑफिशियल मेंबर 13 साबा कमिटी अदु सेमलकपा सिदा PR लेंगा पुथगतपा फोंदोरकली लोइनना मैतेलोनबु क्लासिकल लैंग्वेज चन्नबगिदमक पार्लियामेंटा पुखतकिबा MP लेसेंबा सनाजावबा अमदी पार्लियामेंटा वहंगहंकिबा MP बिमोल अकोइजमबु सुथगतपा फोंदोरकली Federation of Indian Blood Donors Organization FIBDO Jammu and Kashmir chapter na sinduna Jammu gi police auditorium da ngarang dagi hongduna numit ni chupna India gi state khudingmak tagi lakpa delegates singna sarukya duna pangthokiba FIBDO gi National Blood Conclave BloodCon 2025 ta Manipur gi oina su mioi tarukna sarukyari Manipur gi blood donation organization ahum haibadi Helping Hand Manipur gi Premjit Moirangtem Avinash Thodam Maibam Lengamba AVVD Manipur gi oina Kumarjit Sarangtem
amadi mateng pangsi group manipur gi oina loitongbom suras mitei amadi asangbam luangamba mitei na saruk yari FI video gi chahi 15 mapung fabagi celebration ga loinana pangthokliba national conclave asigi ngarang ahanba numita hauzik parliament ta puthokliba national blood transfusion act asigi matangda khanaki manipur gi oina su state asida hauzik mayok nariba e gi matangda marik chumna paudamduna khanaba fangki loinana hauzik FI video manipur chapter gi president oiriba premjit morang tembo FI video central working committee gi joint secretary oina ngarang phamkiba national election da khankhre ngasi tarik kun fauba pangthokliba national conclave asida jammu and kashmir gi MLA Devyani Singh Rana amadi cabinet minister Satish Sharma su saruk yari by state khudingdagi lakiba delegate singbu ikai kumnaba utpaga loinana lakliba delegation singi oiba wakalon sing phongdoknaki nini chanba numit asida national blood donation camp pangthokpa sida manipur gi oina saruk yari ba singdagi blood donate tauki Angi ahaman da kanaki basi Juji Parliament bill no kutuiba blood lakna bagi matang da yang putna kanaki amadi hari ek asila agadi kuigi 100% voluntary blood donation adu pangna ba na kuigi kanna konabani aduga yehena nuayo pawna akoi manipur gi manipur state sector gi pitogi akoi president oriba morangthem pinditu akoi central working committee gi joint secretary wena kambira pasi yam nuai bamni isu asida state singi wena loina ma khanai manipur gi joina blood donation matang da isu mayam am khanai voluntary donation rate sang yam nemi ba si kam hai toro wakakani haibna sing khanai aduga kena nuai ba mana ngarang amusung ngasi pangtui ba thorom asida mogi state asigi MLA amadi cabinet minister saruk yabi duna akhona blood donation da drive ta yam aso mating pang ba se si yamna thagat ngai ni amadi tamde ngai ni haina anje Apurba Manipur amagi dama furuk kaya bulu cinglamba miteina mapangal khangson sonthariba si matau karam nano amadi kanglu furuk kharana magi khaktigi oiba wakalon ama khalakliba sina karom degi kamsilakpa akanba nonglei nano haibasi tidokpa matau tare haina United People's Front Manipur UPF ki advisor L Jadumani na phongdokre wafam asing asi chahi taret khuntakpa ningsing thorongi mapung manung channa United People's Front Manipur UPF na Rasbari Athletic Club Manipuri Basti Merapai Women's Association Sri Radhakrishna Mandir amadi Manipuri Jagannath Bari Seva Samiti Guwahati ga khutsam naraga khana dainabagi mifam ama Guwahati da laiba Manipur Basti da pangthokpada phongdokibani aikoi amuk Kuntak laroi si haiba hiramda pangthokiba khana nainabagi mifam aduda resource person oina saruk yakiba UPF ki advisor L Jadumani na hai Naga Tangkul Mitei Pangal Kuki haiba leitana apunba Manipur amagi damak leiramba adu ngasidi magi furuk khaki khanarakpagi tangkak ama lakpana maram oiraga idea wa Manipur gi wakhalona sida chaungna singnarakli aikoi gi Manipur asi karamba phibamda leiribagi haibasi mayek senga takli aikoi masel machoi tarakpasina Manipur gi apunbagi saktamda Maikai Kiadagi Singnaba Ngamlakpani Haibasi Kangmin Hoba Matau Tai Matang Asida Chahi Taret Kuntakiba Du Matau Karam Nano Amadi Amukhana Gambir Singh Amadi Narasingna Awagi Makutagi Manipurna Ning Tablakiba Aduna Matau Karam Nano Haibasi Kangmin Nasi Ipaipu Singna Chatlamba Poramaduda Aikoina Chathaudaba Taragadi Amukhana Mika Ponduna Malem Gilai Maidagi Mutkiba Yabagi Akiba Du Laire Kumjali Singani ga kulhum doigi megi tarik ahum de kithorak liba irang asida aikoi kuntak lansi bagi tangkak amada lairabani masigumba kaya asida mikap thoktuna apun bagi pangalna Manipur kana bahotna mina hausi idea Manipur gi wakalonda furuk kaya bo luchingduna lamjingba mitaina mapangal sontharakpa amadi kanglo furuk kharana magi khaki oiba wakalon ama khalak libasi matau karam nano maikai kadom dagi yekhai thingaina bahotna rakpono haibadu thidoklaga chapchaba paukum piminasi masida furuk ama khakte Yaroi Lamda Masida Kundamina Riba Furuk Kudimaki Taudang Lay Haiki Tauramadu da UPF Manipur ki President Nongthongbam Rupachandra UCM ki President YK Diren Amzu ki President Ngasepam Sanahal Itel ki President Tongbram Ongbi Ivemcha NIPCO ki President Oinam Premjit Guwahati Manipur Social Organization ki President Laistram Hemanta Yauna Miyoi Kiana Sarukyaki Manipur Haiba Ashida ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯄꯥꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯣ ꯑꯦꯁꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯅꯠꯇꯕ
ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯗ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯤꯡꯉꯝꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥꯁꯤꯡꯅ ꯅꯥꯒꯥꯁꯤꯡ ꯑꯣꯏꯕ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕ ꯀꯨꯀꯤꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯦꯝꯒꯠꯂꯒ ꯃꯗꯨꯗ ꯏꯟꯈꯠꯂꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛꯇ ꯀꯥꯏꯔꯛꯄ ꯕꯤꯛ ꯕ꯭ꯔꯗꯔꯒꯤ ꯔꯣꯜ ꯂꯧꯗꯨꯅ ꯂꯥꯛꯄ ꯃꯩꯇꯩꯁꯤꯡꯅ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯉꯁꯤꯗꯤ ꯊꯣꯔꯛꯏ ꯑꯄꯨꯟꯕ ꯄꯣꯠ ꯑꯃꯗ ꯄꯨꯔꯒ ꯆꯤꯡꯉꯒ ꯆꯠꯄ ꯉꯝꯃꯛꯄ ꯃꯩꯇꯩꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯁꯣꯟꯊꯔꯛꯄ ꯐꯤꯕꯝ ꯑꯃ ꯂꯩꯕꯗꯒꯤꯗ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯏꯟꯈꯠꯅꯔꯛꯇꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛꯇ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃ ꯂꯥꯛꯏꯁꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯩꯈꯣꯏ ꯅꯩꯅꯕꯒꯤ ꯃꯊꯧ ꯇꯥꯏ All Sora Students Union na Mahairoi Singi Winter Vacation Manung Asida Winter Camp ama pangtokadori Winter Camp asi Skill and Adventure Art and Culture haiba team da lakliba tarik 13 tagina 13 fauba ayuki pung 8 tagina numidangi pung 3 fauba Sora Bazaar Library Hall da pangtokani haiba camp asida numit khaidoktuna drawing art and craft competition indoor games extempore speech marathon competition cultural show quiz amadi debate competition football amadi cricket tournament tikba pangthokadori ba event sing asida makok mathang taraba singda cash prize trophy amadi certificate na chingbusu kutsinagani hairi kem asibu saruk yabining ba singna hena akupa marol gidama mobile number 6033996697 da pau phawiraknaba organizing committee gi maikei degi khangalakli Imphal West District ki manung chana laiba Tingri Youth Development Association ga AGC Manipuri State ka kuchsam naraga sak thongna ba gas asi matau kramna sijinaga dagi amadi khudong thibadagi matau kramna checksin thorang lokhat kadagi haibagi matangda mass awareness cum training program ama Tingri football lampak ta pangthokre ngasigi awareness program aduga mari leinana AGC Manipuri State ki manager SS Joy Prakash na haikibada gas haiba si nupi oibi singidi yamna maru oiba khangdaba yadaba amani aikoina chak thongnaba LPG gas asi sijanaba matamda aikoina khangdabadagi soibadagi kudong thiba thodok kaya ama thoklibani haina fongdoki awang pochangbam GP gi ward member sing oiriba hawai bam ronibla devi na haikibada haiba sigumba LPG gas ki matangda pangthokpa awareness program asi manipur gi mafam khudingmakta sinba thungna pangthokpa tangai fede haba wafam thamki Minutong hata mana inkol ground chathariba anirak subai state level 9 men A-side tennis ball cricket tournament 2025-26 ki ngasi sanakhiba tongan ba pre-quarter final match singda modu 11 sagolban SM Ply House hata street gangs moizing thawal amadi NCCT Golapati mai paktuna quarter final changkhre minutong hata Golapati Athletic Union MHCAU na senduna chathariba cricket tournament asi ngasi kunmathoni chanba nimita sanakhiba pre-quarter final match da modu 11 sagolban na MRR hata bo wicket nipan da thoiba ngamki match aduda modu 11 gi Rajkumar Rek Singh na man of the match ki mana fangki ani suba pre-quarter final da Iqbal 11 hata amadi SM Ply House hata ga sanakibada SM Ply House hata na wicket manga da thoiba ngamki match aduda SM Ply gi Syam man of the match mana fangki cricket tournament asigi ngasi sanakiba hum suba pre-quarter final match na Ali Hitar hata bo street gang moizing thawalbu cricket Kapigani wicket reta maithi bapi rega quarter final changki match aduda street gang moizing thawalgi Hasif na man of the match ki mana fangki loinana mari suba pre quarter final match sanakhi badana BCC mayang Imphal bu NCCT Golapati na ran nifu matoida thoiraga quarter final changbangam ki match aduda mai pakraba NCCT Golapati ki Sarukhana man of the match ta kibada trophy kuchina duna apokning thogatki Yonex Sunrise Bangladesh International Challenge 2025 ta Maira Baluang na men's single da champion oire laibak thiba lambi gi accident amana soktuna leiraba matung maisna Maira Baluang na haukiba tarik 13 ta Dhaka gi Sahiti A Indoor Stadium da Badminton World Federation Badminton Asia Confederation gi makhada Bangladesh Badminton Association na senduna pangthokpa tournament aduda Manipur gi mingchet purakpa ngamkibani
ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯁꯅꯁꯤꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯡ ꯂꯧꯊꯣꯛꯅꯕ ꯑꯃꯗꯤ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯑꯣꯏꯅꯕ ꯂꯣꯛ ꯁꯚꯥꯗ ꯑꯅꯧꯕ ꯕꯤꯜ ꯄꯥꯁ ꯇꯧꯈꯤꯕꯕꯨ MP ꯕꯤꯃꯣꯜꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯂꯤ amadi palelga nakna lairiba kuki gi khul oiriba molnoida mortar bomb pokhaibada angang ahum asok apan nangkhre Ngasi gi oina notice window TV na sandok chaba numidangi manipuri pau matang asel loizare mideng tabiri papuno pa mukana khurumjare